Kumja lisingani supna mapalgi ngasigi numita STO Dr. Thingnam Kisan laikidaba do India gi hangoiningai oiraba bureaucracy gi machatnani haina DM College of Arts ki hanagi principal Professor CH Shilaramani na fundorakle wafam asingasi mapari ningsing kolop manil na silaga Jungsen Minabana Punsin Bada Laihali Haiba Tim da Pangtokiba Dr. TH Kisan A Rajen Amasung White Token Laikidabagi Tarataruk Suba Kumon Thoramda Mahakna Fungdokibane Uripok Chairap Court Complex ke Manakta Laiba Mapari Ningsing Kol da Pangtokiba Thoramaduda Professor Shilaramani na hai Ngasidagi Chahi Tarataruki Mamangda Dr. Thingnam Kisan White Token Amasung A Rajen Laikidaba Haibase Aikoi Khudimaki Chawna Mangzaba Amane Dr. Kisan nasi Mahaka DM College of Arts da thabak tawminarame Dr. Kisan da anoba wakhulon kaya laibagi mathakta Mahakasi yamna chamba aduga thabak ama tawbada pukchel sengba misak amane Dr. Kisan na laikidaba se Mahake pukchel sengba yamna chamjaba mawong mataw amade ajumba asengba kaya tawramba aduna ne haiba yai amaromda Dr. Kisan ki mamal yamna ba thawai mangkiba do India gi hangoiningai oiraba bureaucracy gi machat aduna ne laibaga se da bureaucracy gi machat haudoklamba se British na ne adumak bu ngasi de British da Britain da bureaucracy ki chanabi asi leitre adubu India asinga se de bureaucracy na fail ohenba laibag ama haibadu oire haina Professor Shilaramani na makhata na fungduki Kisan si aingon di magi sincerity magi honesty do adu sacrifice to gibeni haitare aduna akoi na ma leitabagi ningjing base masida akoi gi honesty gi symbol loina sincerity gi symbol loina ningsin gani mana achumba tawrambagi afaba tawrambagi damakta magi balidan kat kibeni haitare anu akoi laibak phabani mana asumaina balidan tawbungam kibase last moment power mana asumbagi damakta uksel seng na thabak tawbagi damakta lep kibase masi yamna arangba hujik matamda India gi bureaucracy sina yam sathina phatraba matam India gi bureaucracy se all over the world India fails because of its bureaucracy India gi failure se magi bureaucracy sina neba bureaucracy se India da kanana haudo ami British na haudo ami aduga Britain da sigi bureaucracy se leitreba master of bureaucracy se Britain da di adugi bureaucracy se leitre India da di yamna hangoiningai oreba aduguma makalgi bureaucracy duna Kisan gi thawai manghan kibani haitare asigumba chawkhraba tamthikhraba achauba force amagi damakta madugi mayok ta mana leigibase masi achauba hero amane na ai thamjage